ꯀꯩꯅꯣꯁꯦ ꯍꯩꯖꯜꯂꯛꯈꯤꯁꯦ ꯉꯁꯤꯗꯤ ꯁꯤꯅꯥꯎ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯦꯔꯣꯗꯨ ꯁꯤꯅꯥꯎ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯑꯩ ꯐꯖꯅ ꯔꯤꯚꯤꯜ ꯇꯧꯔꯅꯤ ꯍꯜꯂꯣ ꯁꯤꯅꯥꯎꯁꯤꯡ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯔꯝꯕꯁꯦ ꯁꯤꯗꯤ ꯏꯪꯊꯔꯛꯄꯁꯦ ꯁꯨꯝ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯣꯃꯥꯟꯇꯤꯛꯀꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯗꯦꯠ ꯂꯥꯛꯄꯅꯦ ꯑꯩꯁꯦ ꯑꯗꯣ ꯁꯤꯅꯥꯎ ꯃꯌꯥꯝꯗ ꯉꯍꯥꯟꯒꯩ ꯑꯩꯅ ꯁꯤꯡꯒꯜꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯡꯒꯜ ꯅꯠꯇꯦ ꯑꯩ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤꯅꯥꯎ ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯦꯔꯣꯗꯨ ꯁꯤꯅꯥꯎ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯑꯩ ꯐꯖꯅ ꯔꯤꯚꯤꯜ ꯇꯧꯔꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯒꯗꯧꯔꯤꯕ ꯃꯐꯝꯁꯦ ꯃꯍꯥꯕꯂꯤꯅꯤꯀꯣ ꯁꯤꯗꯩ ꯈꯔ ꯃꯍꯥꯕꯂꯤ ꯂꯩꯔꯦꯗꯅ ꯁꯤꯒꯤꯁꯦ ꯃꯍꯥꯕꯂꯤꯅꯦ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯃꯍꯥꯕꯂꯤ ꯉꯥꯛꯇꯅꯦ ꯁꯤꯒꯤꯁꯦ ꯃꯍꯥꯕꯂꯤꯗ ꯑꯩꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯒꯗꯧꯔꯤꯕ ꯖꯒꯥꯁꯦ ꯗꯨꯀꯥꯟꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯁꯣꯐꯇꯤ ꯑꯥꯏꯁꯀ꯭ꯔꯤꯝ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯁꯤꯗꯒꯤꯅꯦꯕ ꯑꯩꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯗꯣꯏꯁꯦ ꯑꯗꯨꯗꯤ ꯁꯤꯅꯥꯎ ꯃꯌꯥꯝ ꯆꯪꯉꯁꯦ ꯃꯣꯏ ꯗꯨꯀꯥꯟꯁꯤꯗ ꯀꯔꯤ ꯌꯥꯎꯏ ꯀꯩꯒꯤ ꯐ꯭ꯂꯦꯚꯔ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯦ ꯑꯗꯨꯗꯤ ꯆꯪꯉꯁꯦ ꯀꯔꯤꯒꯤ ꯑꯥꯏꯁꯀ꯭ꯔꯤꯝꯒꯤ ꯐ꯭ꯂꯦꯚꯔꯗꯤ ꯌꯥꯎꯒꯦ ꯉꯁꯤ ꯕ꯭ꯂꯨꯕꯦꯔꯤꯅꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯅꯦ ꯃꯦꯡꯒꯣꯅꯦ ꯒ꯭ꯔꯤꯟ ꯑꯦꯄꯜꯅꯦ ꯂꯩꯔꯤꯁꯦ ꯒ꯭ꯔꯤꯟ ꯑꯦꯄꯜꯅꯦ ꯑꯗꯣ ꯀꯩꯀꯩ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯂꯥꯛꯑꯣꯁꯦ sina mix ne bago siya. Ay kapag to sina. Sina strawberry, sina blueberry ne ba. Sina mix ne ba. Sina sprinkle ne, sina mix flavor. Sina chocolate. Thank you. Đồ hộp lên nghe con. Sách xem phải được không? Nè, không hao ơi. Khối nào? Mà hấp đi tới đây cũng sẽ không lạc ta là cái gì soft ice cream chứ sao cả? Si ice cream chứ? Si ice cream chứ sao ta là cái gì? Khối mà hấp đi tới lạc cái 거기 마히야 내려 이거 칸 칼레도나 마비데 꼬락 따라가 되시나 오면 소티 아이스크림 상가 시 아이스크림 마칸 이제 마하오 땡 플레이버 세 농티기 실레 하이브데 플레이버 세 30 헤네 레이 아동가 시 타우부시나 스트로베리가 블루베리가 아루가 맹고가 그린 애플 좀 슈타우리 아도미 이제 플레이버 세 에브리데이 좀 실레 30 플러스 레이 플레이버 세 아도미 양 라피요 마하오 몬tam이나 세 아이스크림 무디야 하오레 강해도 아이스크림 내나 따바 또 아이스크림 가자니 따바 미레비도 아도나 그런 그렇게 칼레다 하오르바 주스 레이바 시사 아이슬러스 네고 주스 하이타레 코시자 이게 플레이버시나 뭐 스트로베리가 그린 애플 nga sigi wena ba sida su flavor dum try to me ale ba sida sum tig dum sel le ba sida green apple oi do ba e ba se heta la kise green apple le green apple oi do ba sida sum picking dum ya mana yum da puge ya le ko da yum da puge so dum ya le mai ta wa le store mo so ta ro pira ta ram ta wa sa se yum nei go side làm thế này hậu cho hậu này anh mà hậu riêng kìa riêng sẽ hai cái 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 còn hai tổ kia in nhau anh em ba mà có thằng gì có mấy tổ kia mà hậu sẽ juice thì cái xin nên hậu về hậu bên này cái xin là ai xoay đi thì phồng tới lại thế nào mà nó pro liquid như thế nào nó làm xin hậu thì ꯑꯩꯅ ꯍꯥꯎꯋꯦ ꯍꯥꯏꯔꯒꯗꯤ ꯁꯤꯅꯥꯎ ꯃꯌꯥꯝꯅ ꯊꯥꯖꯔꯣꯏꯕꯀꯣ ꯆꯥꯗ꯭ꯔꯒꯗꯤ ꯁꯤꯅꯥꯎ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯗꯦꯠ ꯂꯥꯛꯄꯗꯅꯦ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯠꯅꯕꯒ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯒꯔꯜ ꯐ꯭ꯔꯦꯟ ꯕꯣꯏ ꯐ꯭ꯔꯦꯟ ꯈꯠꯅꯕ ꯂꯩꯕꯗꯣ ꯑꯗꯣ ꯈꯠꯅꯕ ꯂꯩꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯑꯃꯃꯝ ꯁ꯭ꯇ꯭ꯔꯦꯁ ꯑꯃꯃꯝ ꯊꯛ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯈꯠꯅꯕꯁꯤꯡꯗꯣ ꯂꯣꯏꯅ ꯏꯪꯖꯟꯕ ꯌꯥꯒꯅꯤꯀꯣ ꯊꯦꯝꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯍꯥꯎ ꯇꯦꯡꯕꯤꯌꯨ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯈꯣꯡꯅ ꯍꯥꯏꯐꯦꯠꯇꯪ ꯆꯠꯃꯤꯟꯅꯔꯤ ꯑꯗꯣ ꯌꯨꯝꯗ ꯍꯟꯕꯗ ꯁꯨꯝ ꯈꯨꯠꯁꯦ ꯁꯨꯝ ꯍꯥꯡꯅ ꯆꯠꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯈꯨꯃꯥꯒꯤ ꯉꯥ ꯊꯣꯡꯕ ꯈꯔꯁꯨ ꯂꯩꯕꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩꯁꯨ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯅꯝꯒꯦꯕꯀꯣ ꯉꯥ ꯊꯣꯡꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩꯅꯣꯅꯤꯀꯣ ꯃꯍꯥꯕꯂꯤꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯐꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯐꯝꯗ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯆꯔꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕ ꯂꯩꯔꯤ ꯗꯨꯀꯥꯟꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯎꯆꯔꯛꯀꯦꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯍꯥꯏꯔꯤꯕ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗ ꯂꯩꯕ ꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯁꯤꯗꯒꯤꯅꯦꯕ ꯉꯥ ꯊꯣꯡꯕ ꯂꯩꯗꯣꯏꯁꯦ ꯑꯩ ꯃꯃꯥꯡꯗ ꯂꯩꯕ ꯃꯇꯝꯗ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯁꯤꯗꯒꯤ ꯂꯩꯔꯒ ꯆꯥꯕꯗꯣ ꯑꯗꯨꯅ ꯑꯩ ꯁꯤꯗꯒꯤ ꯂꯩꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯔꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯃꯍꯥꯎꯗꯣ ꯑꯃꯨꯛꯀ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯦ ꯂꯣꯀꯦꯁꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯀꯦꯁꯟ ꯇꯥꯛꯇꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯂꯣꯀꯦꯁꯟꯗꯣ ꯐꯖꯅ ꯍꯥꯏꯖꯔꯛꯀꯦ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯀꯣꯅꯨꯡ ꯃꯃꯥꯡ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯑꯗꯨꯒ ꯁꯤꯗꯩ ꯆꯠꯈ꯭ꯔꯒꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯈꯛꯇꯪ ꯐꯪꯉꯤꯀꯣ ꯁꯤꯗ ꯑꯇꯣꯞꯄ ꯁꯥ ꯉꯥ ꯀꯩꯝꯇ ꯌꯥꯎꯗꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯁꯤꯒꯤ ꯀꯣꯅꯨꯡꯃꯥꯡꯗ ꯂꯩꯔꯤꯁꯦ ꯁꯤ ꯀꯣꯅꯨꯡꯃꯥꯡ ꯄꯔꯦꯡꯁꯤꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯁꯥ ꯉꯥ ꯂꯣꯏ ꯌꯣꯜꯂꯦꯕ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯀꯣꯅꯨꯡꯃꯥꯡ ꯄꯔꯦꯡꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯂꯩꯔꯤꯁꯦ ꯁꯥ ꯉꯥ ꯌꯣꯟꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗ ꯐꯪꯉꯤꯕꯁꯤꯗꯤ
ꯑꯩꯈꯣꯏꯒꯤ ꯁꯨꯞꯅꯗꯒꯤ ꯉꯥ ꯈꯛꯇꯅꯦ ꯁꯥ ꯉꯥ ꯌꯥꯎꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯉꯥꯁꯦ ꯀꯌꯥꯝ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯒꯦ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃꯨꯛꯇꯪ ꯂꯩꯔꯒ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯂꯣꯀꯦꯁꯟ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯖꯔꯛꯀꯦ ꯁꯤꯗꯩ ꯆꯠꯈ꯭ꯔꯒꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯇꯥꯗꯣꯏꯅꯤꯀꯣ ꯀꯣꯅꯨꯡ ꯃꯃꯥꯡ ꯇꯥꯔꯅꯤ ꯑꯗꯣ ꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯈ꯭ꯔꯒꯅ ꯑꯃꯨꯛ ꯁꯤꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯑꯩꯈꯣꯏꯒꯤ ꯁꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯂꯩꯕꯗꯣ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯦꯟ ꯔꯣꯗꯁꯦ ꯀꯣꯅꯨꯡ ꯃꯃꯥꯡꯗꯒꯤ ꯂꯥꯛꯄ ꯃꯦꯟ ꯔꯣꯗꯁꯤ ꯆꯠꯈ꯭ꯔꯒꯅ ꯑꯃꯨꯛ ꯁꯤꯅ ꯀꯣꯡꯕ ꯇꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯗꯩ ꯑꯃꯨꯛ ꯁꯤ ꯂꯩꯔꯛꯁꯤ ꯆꯪꯈ꯭ꯔꯒ ꯁꯤꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯄꯨꯔꯒꯤ ꯃꯄꯥꯟ ꯇꯥꯗꯣꯏꯅꯦꯕ ꯁꯤꯗꯒꯤ ꯃꯄꯥꯟ ꯆꯪꯐꯝꯒꯤ ꯅꯥꯀꯟꯁꯦ ꯁꯤꯗꯅꯦꯕ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯉꯥ ꯊꯣꯡꯕꯁꯦ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗ ꯂꯩꯔꯦꯕ ꯑꯗꯣ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯁꯦ ꯁꯤꯒꯤ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯁꯤꯒꯤ ꯍꯦꯛ ꯁꯤꯒꯤ ꯁꯣꯔꯣꯛꯁꯦ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯆꯥꯎꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯅ ꯉꯥ ꯊꯣꯡꯕꯁꯦ ꯂꯩꯔꯅꯤ ꯑꯗꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯉꯥ ꯊꯣꯡꯕꯁꯦ ꯀꯩ ꯃꯈꯜ ꯌꯥꯎꯒꯦ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯔꯧ ꯊꯣꯡꯕ ꯌꯥꯎꯔꯦ ꯁꯔꯦꯡ ꯊꯣꯡꯕ ꯌꯥꯎꯔꯦ ꯑꯇꯥꯎꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯈꯣꯡ ꯃꯔꯨ ꯉꯧꯕ ꯌꯥꯎꯔꯦ ꯍꯥꯏꯔꯤꯕ ꯑꯥꯏꯇꯦꯝ ꯃꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐꯪꯉꯦ ꯑꯗꯣ ꯇꯨꯡꯗꯁꯨ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯁꯥ ꯂꯩꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯔꯤ ꯐꯪꯉꯤ ꯃꯔꯤꯁꯦ ꯂꯩꯔꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯆꯥꯎꯔꯅꯤ ꯑꯗꯣ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯗꯨꯀꯥꯟꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯔꯧ ꯊꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯔꯨꯝꯒ ꯕꯗꯥꯝꯒ ꯃꯀꯣꯛꯀ ꯇꯧꯔꯒ ꯉꯧꯕ ꯉꯥ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯔꯦꯡ ꯊꯣꯡꯕ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯔꯦꯡ ꯊꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯉꯥ ꯇꯥꯎꯕ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯉꯥ ꯇꯥꯎꯕ ꯊꯣꯡꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕ ꯗꯨꯀꯥꯟꯗ ꯐꯪꯉꯤꯁꯦ ꯃꯊꯦꯜ ꯃꯔꯤꯁꯦ ꯐꯪꯉꯦ ꯑꯗꯨꯕꯨ ꯇꯨꯡꯗ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄ ꯌꯥꯕꯒꯤ ꯄ꯭ꯂꯥꯟ ꯂꯩ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯟꯖꯥꯡ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯍꯥꯞꯆꯤꯟꯕꯤꯌꯨ ꯁꯤꯒꯤ ꯄꯣꯝꯁꯦ ꯍꯥꯞꯆꯤꯟꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯔꯤꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯃꯊꯦꯜ ꯃꯔꯤꯁꯤꯒꯤ ꯃꯊꯛꯇ ꯃꯊꯦꯜ ꯃꯔꯤꯁꯤ ꯃꯔꯨꯑꯣꯏꯕ ꯃꯊꯦꯜ ꯃꯔꯤꯁꯤ ꯌꯥꯎꯔꯕꯅꯤꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞꯀꯤ ꯑꯗꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯒ ꯆꯥꯕꯗꯣ ꯑꯗꯨꯒꯤ ꯚꯥꯏꯞꯇꯣ ꯐꯥꯎꯍꯟꯅꯤꯡꯗꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯩ ꯊꯣꯡꯕ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯍꯩ ꯊꯣꯡꯕ ꯑꯃ ꯆꯥꯕꯁꯦ ꯈꯅꯥꯎ ꯌꯥꯝ ꯅꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯍꯩ ꯊꯣꯡꯕ ꯑꯃꯁꯨ ꯌꯥꯎꯁꯜꯂꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯒ ꯆꯥꯔꯒ ꯅꯥꯀꯟꯗꯒꯤ ꯁꯤꯡꯖꯨ ꯑꯃꯒ ꯐꯥꯠꯀ ꯍꯨꯛꯆꯟꯕ ꯃꯇꯝꯗ ꯍꯋꯥꯏꯇꯣꯟꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯐꯥꯎꯅꯕꯅ ꯑꯩ ꯁꯥꯏꯠꯇꯒꯤ ꯁꯤꯡꯖු ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯆꯥꯔ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯁꯤꯒꯤ ꯃꯊꯦꯜ ꯑꯍꯨꯝ ꯃꯔꯤꯁꯦ ꯁꯤꯅ ꯑꯩ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯅꯦ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯀꯩꯗꯒꯤ ꯍꯥꯟꯅ ꯆꯥꯕ ꯍꯧꯁꯤꯒꯦ ꯉꯥ ꯇꯥꯎꯕꯗꯒꯤ ꯍꯥꯟꯅ ꯍꯧꯁꯤ ꯉꯁꯤꯗꯤ ꯉꯥ ꯇꯥꯎꯕ ꯊꯣꯡꯕꯁꯤꯗꯒꯤ ꯍꯧꯕꯁꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯁꯤꯒꯤ ꯃꯇꯨꯝ ꯑꯆꯧꯕꯁꯤꯃ ꯍꯥꯞꯄꯒꯦ ꯉꯥ ꯃꯔꯨꯒ ꯌꯣꯍꯟ ꯌꯥꯄꯣꯠꯇꯦ ꯉꯥ ꯃꯔꯨꯒꯁꯦ ꯂꯧꯊꯣꯛꯀꯗꯣꯏꯅꯦ ꯑꯉꯥꯡ ꯃꯆꯥꯒ ꯌꯥꯎꯔꯝꯃꯗꯤ ꯄꯟꯅꯦꯕ ꯁꯤꯃ ꯍꯥꯞꯄꯒꯦ ꯑꯗꯒꯤ ꯔꯧ ꯊꯣꯡꯕꯁꯤꯃ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯃꯔꯨꯝ ꯉꯧꯕꯁꯤꯃ ꯍꯥꯞꯄꯒꯦ ꯑꯗꯒꯤ ꯁꯔꯦꯡ ꯊꯣꯡꯕꯁꯤꯃ ꯍꯥꯞꯄꯒꯦ ꯑꯗꯒꯤ ꯁꯤꯡꯖꯨꯁꯤꯃ ꯃꯊꯛꯇ ꯍꯥꯞꯄꯒꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯣꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯖꯔꯛꯀꯦ ꯁꯦ ꯉꯥꯁꯦ ꯄꯨꯂꯞ ꯌꯥꯟꯁꯤꯜꯂꯝꯅꯤ ꯍꯥꯎꯔꯦ ꯈꯨꯍꯥꯎꯁꯤꯗꯤ ꯑꯁꯤꯒꯤ ꯉꯥ ꯇꯥꯎꯕꯁꯦ ꯉꯥ ꯇꯥꯎ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ
Wow mà Ai thì dùng được xoay này cho câu à anh đang khali dây chứ usop xoay này xin này khali chứ làm hậu quá này là đã usop kia mà muốn nó thùng một tờ du sắp sao tay ado ngã tao thùng một gì mi khám thì mà hi pam tao này bạn usop tao lắc vào tao hi bị đâu mà tung nâng thang tay bị đâm mòn ado ngã tao thùng một sao hay tao này gọi chúng không ai tao làm mày đâu chỉ tiếp bắt hay nè thế nào rau thùng bôi được không chị nó hao của ngầu thùng rồi đúng không lấy rửa ra để điệu không này tôi có cô đồng măng đó cô đồng măng đó nó tao bây cô đồng măng đấy em này vô lý chính gì sát thùng ngã tận nên tôi bớt máy nó ngã thùng mà vô lực bây giờ em phải đúng không Sidi, sigi Ngathongba hotel sidi jati khudi mak chaba yai ko habidi sa sa da ba habidi sa da ba nga tang chaba le thina ko adugum baju loi chaba ya ni kai gino di sida sam ti yaudre sidi nga khatane sidi yoli je nga khata ai nga gi item khotang yon bani na to pa sa da ba khoi gi sa da ba jati sa da mi yaw ta ko ju loi mak cha ya ni jati khudi mak na mai tai na ko mai na nga thong ko mai na haw na thong ge habiji sidong nam khangning ta ra ga di si hotel ji de cha ram tang geng bio Sina Ngathongba rau thongba gi chakhom
너 생통바 thị nó hầu khổ hầu mà đâu xí răng chưa chị nó sẽ đến thùng bagi mà tum mầm tăng hấp dẫn thì sẽ đến thùng rồi lấy cô chị nó sẽ đến thùng bự mà xí răng cho suy bơm tiêu kia hiện thùng bao ấy rồi thùng bao ấy bộ một lồng bao ấy trong một thùng bao ấy 오케이 수업사부터 조금만 좀 하자 nó sẽ như vậy súp 짜는 배 되나? 뭔가니 저거 뭐 짜는 바 저거 짜는 거 지나고 없다 돼. Ngathongba hotel đi lấy cha cha ta cái đi Ngathongba hotel lấy cha ta cái đi khôi hiệu ushop cha ning bado adugi mahau do chap tam si phangi go hawine nima ngata uthong mo sai duna chawan aina
ꯏꯁꯥꯒꯤ ꯁꯥꯏꯗꯇꯒꯤ ꯁꯤꯡꯖꯨ ꯑꯃꯒ ꯍꯥꯞꯆꯤꯜꯂꯒ ꯆꯥ ꯇꯥꯔꯒꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯎꯁꯣꯞ ꯆꯥꯕꯗꯨꯅꯤꯀꯣ ꯁꯤꯗ ꯐꯥꯎꯔꯤꯕꯁꯦ ꯑꯩꯁꯨ ꯎꯁꯣꯞ ꯆꯥꯏꯅ ꯈꯜꯂꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯒꯤ ꯃꯍꯤ ꯁꯤꯡꯖꯨ ꯆꯥꯔꯛꯄꯗ ꯇꯨꯅꯤꯡꯈꯣꯛꯀ ꯌꯥꯎꯔꯛꯄꯁꯦ ꯉꯁꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯤꯀꯣ 하와 엄마 ꯍꯧꯖꯤꯛ ꯍꯩ ꯊꯣꯡꯕ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯒꯥꯒꯤ ꯍꯩ ꯊꯣꯡꯕ ꯍꯧꯖꯤꯛ ꯌꯧꯔꯦ ꯑꯗꯣ ꯍꯩ ꯊꯣꯡꯕꯁꯦ ꯆꯥꯕ ꯃꯇꯝꯗ ꯃꯤ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯍꯥꯟꯋꯥꯏ ꯍꯩ ꯊꯣꯡꯕ ꯆꯥꯔꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯉꯍꯥꯟꯋꯥꯏ ꯆꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯩ ꯊꯣꯡꯕꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯒ꯭ꯂꯥꯁꯇꯒ ꯌꯥꯔꯝꯃꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯕꯇꯟꯅ ꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯏꯁꯤꯡꯁꯦ ꯕꯇꯜꯅ ꯊꯛꯂꯛꯄꯗꯒꯤꯗꯤ ꯍꯩ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯈꯨꯕꯥꯛꯇ ꯑꯣꯏꯅ ꯌꯥꯔꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯕꯇꯜ ꯁꯦꯒꯥꯏꯔ ꯌꯥꯅꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯕꯇꯜ ꯁꯤꯜꯂꯛꯄꯁꯦ ꯁꯤꯒ ꯒ꯭ꯂꯥꯁꯇ ꯇꯧꯔꯤꯉꯩꯒꯤꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯎꯁꯣꯞ ꯆꯥꯕꯗ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯂꯥꯁꯇ ꯇꯧꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯎꯁꯣꯞ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏ ꯒ꯭ꯂꯥꯁꯀꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯔꯦꯡꯅ ꯁꯪꯖꯟꯅꯔꯒ ꯑꯩ ꯁꯤꯗ ꯍꯩꯍꯟꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯩꯍꯟꯁꯦꯒ ꯇꯧꯔ ꯍꯩꯍꯜꯂꯒ ꯆꯥꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯇꯟꯗ ꯁꯤꯜꯂꯛꯄꯗꯒꯤ ꯍꯩ ꯊꯣꯡꯕ ꯆꯥꯕꯒꯤ ꯃꯍꯥꯎꯁꯦ ꯆꯥꯛꯇ ꯍꯩꯖꯤꯜꯂ ꯆꯥꯕꯗꯣ ꯀꯌꯥ ꯍꯥꯎꯇꯦꯕꯀꯣ ꯇꯣꯉꯥꯟꯅ ꯒ꯭ꯂꯥꯁꯇꯒ ꯍꯩꯖꯤꯜꯂ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯍꯩꯅꯤꯡ ꯊꯣꯡꯕꯅꯦ ꯁꯤꯒꯤꯁꯦ ꯈꯨꯍꯥꯎ ꯑꯃ ꯍꯩ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯑꯣ ꯃꯥꯏ ꯒॉड ꯆꯤꯅꯤ ꯌꯥꯝ ꯊꯨꯝꯕꯁꯨ ꯑꯣꯏꯗꯦ ꯁꯤꯟꯁꯨ ꯁꯤꯜꯂꯦ ꯑꯗꯨꯒ ꯊꯨꯝꯁꯨ ꯊꯨꯝꯃꯦ ꯈꯨꯍꯥꯎꯁꯤ ꯀꯩꯅꯣ ꯈꯨꯍꯥꯎꯊꯤꯅ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯁꯔꯦꯡ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯔꯧ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯑꯇꯥꯎꯕ ꯊꯣꯡꯕꯁꯨ ꯍꯥꯎꯏ ꯃꯈꯣꯛ ꯃꯔꯨ ꯉꯧꯕꯁꯨ ꯍꯥꯎꯏ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯂꯩꯔꯒ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯗ ꯂꯩꯕ ꯉꯥ ꯊꯣꯡꯕꯁꯦ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯂꯩꯔꯒ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯍꯥꯎꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯕꯥꯃꯣꯟꯅ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞꯇ ꯊꯣꯡꯕꯗꯣ ꯑꯗꯨꯒ ꯁꯤꯁꯨ ꯕꯥꯃꯣꯟꯅ ꯊꯣꯡꯕꯅꯦꯕꯀꯣ ꯁꯤꯁꯨ ꯕꯥꯃꯣꯟꯅ ꯊꯣꯡꯕꯅꯦ ꯑꯗꯨꯕꯨ ꯎꯁꯣꯞ ꯆꯥꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯆꯞ ꯆꯥꯅ ꯎꯁꯣꯞꯀꯤꯗ ꯐꯪꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯒ ꯆꯥꯕ ꯉꯥ ꯊꯣꯡꯕ ꯆꯥꯕꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎ ꯆꯞ ꯆꯥꯅ ꯐꯪꯕꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯒ ꯃꯍꯥꯎ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯥꯊꯤꯅ ꯍꯥꯎꯋꯦ
out of 10 ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯔꯦꯇꯤꯡꯁꯦ 10 ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯠꯂꯣꯏꯁꯤꯜꯂꯒꯦ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ